World Kukizo Intellectual Council Macet Taba Horaklay, World Kukizo Intellectual Council Gilusing Basing Marakta, Hudo Jintown Badagi, Makoi Masel Marakta, Masoi Taba Horaklay Hadi, Narang Young Paite Association Emergency Me Pampang Tuktuna, Sursan Porda, Frisking Tawalakpa, Security Forcing Matakta, Paite Singla Tomzinaba, whatever Lokibagaluna, Hosik Togliba, Carlo Panigi Iran Sigi Matanga, Gumna Kanakibaga, Amadi, Makatana, Sansin Gadabukung Singi Matanga Su, Kanana Hadi, Ningsing Bayabade, Sursan Porda. Kanglop Masel gi marakta thajana dabagi chang hingalakpana makhoi masel gi marakta irang thokpa hokrabane bombing operation da kuki mioi ani yauna khulai phagat khre laingak pokpi police naka poinda nongmai kapsilakpadagi 39 battalion AR na Phaitol Kuki village da bombing operation chathakre nongmai galoina na kuki ani amadi yamlaba khulai kia phagatuna Tamenglong district police da sinakre hari mathang da korawan ba khumna somna update tawroli madade nupi maza singda blackmail tawba gang ama 80 unit 58 cobra na phare Mathangda Kuki militant singna mine protected vehicle da bom yauna nongmai kapsilakre lal pani da leiba dibong dagi manau gi farmhouse Kuki singna mai thadoromle loina na Kuki ani fa kibagi jiri to Imphal lambi thingkre mathangda Kuki nupi singna AR changan khidre Kuki nupi singna AR ga kan mungnari AR na Kuki nupi sing tan khai khre amaromda gular tholda AR gi gari check tawge yadabadagi ima event singa ungkhana kre mathangda security gi section tharang kya ga loina na gang sing kre mathangda Rahul Gandhi thunglabga loina na mafam kya da chatlaga yengsin kre loina na matam sangna thingduna leiruba phowak chauk torbung lambi da Casper gari sing phaijinduna thattuna thamnamba singado Rahul Gandhi Sursanpur da lakani habadagi lairakta thaujilaga thamduna irang karisu leitabungum ohen khre hadi